manipur gi mafum kya da khoi strong lobby thodok ki matang da wakan mi phum chat khiba rally chat khiba mairas khiba yam nungai ta ba thodok ni tumni ba ngang ani bu khoi gi minung silai tana hat khiba du mama bu na sohan khiba thodok aduga thodok tu gi tung da khoi gi pendra ba miyam chang khiba khongjang da share pa yamna kapthorok pa nongmei da maru da pan ba mioi ahum ma su lei khi da ba tar ba hari paus ki matang tongan tongan ba manipur gi tampak ki mafum sing khoi kanglu phu thi dana khoi aham ba lei minari ba indigenous people मैम अपना खोंजंग जंखिनी पाव तोंगन तोंगन पावसे सिंग लोना मयावरी अदुगा मरुइना वाफम ममा अखोगी पिक की कन्वेनर सिंखाम मेगा चंद्रन फोंदो खिबदा कुकी नुफी अनि की मतंगदा मरिल फुदो खिबा पीएम मोदी बोम कापसिनदुना पिकलिबा अंगांगनी हाटप मतमदि कदाइदा चटखरबगे हाइबो हंगम हंगे हाइबो तारिबजा हाइ पावसिदो जतो माइ यंबे मांगसा हिरमसिदा ngangningaiसे yamna lei aduga akoi atete akoi manipur gi kano mayam na su ikai khomna sarapa masak na raba isin nau pa ton ton panelist mayam su adum phondok tuna lagli haripa nahan gi trong law gi yamna tam thi raba terrorism gi thong asidais da akoi ki mani india gi prime minister narendra modi jami hoje habi rebedani akhoi ki nupi ani atopa community amagi nupi ani mafi thongdana parade tawi haidana adugi thodok da madugi video da viral salap matanda akhoi prime minister narendra modi ma parliament ki session yawbala matamda parliament sangam daida akhoi pawmi mayam gi mamangda yamna akan bakholau ngang ki ba khokhi ba to akoi hojipot ningsing hai tare mane aduga adugi adudati yamna ngang khare taw khare adugi matungda manipur da akhoi gi yam tam thiraba atopa community haiba tare community natte akhoi gi sin kuki narco terrorist sin kuki jo narco terrorist asumba yam tam thiraba khutsu khlai afaba paiba aduga haiba kano singsi india ki security force singna yoktana ngaktana thamiba government of india na tolo piraga thamiba makhoida khajiktang akhoi nga khitang kano tongna ba akhoi ki ngakchan na ba akhoi ki khun ngak pasingna khitang thengaina namge tharang tawragana haiba india ki security force mayam army dagi yawraga mayam sina akhoi de onsil laga tawkiba khotkiba punamak to adu akhoi loina ningsing da banate adumaina hairiba chin kuki jo narco terrorist akhoi myanmar dagi changsilakpa ayambana su oiba aduga lamdam sima khoi yellow horak pham su sunat nataba adumba terrorist kangbu singduna maitai macha khutsu khlai kan paijadaba mapangan solaba angang macha yauna nupi makhoi punna taruk yamna tam thiba mi hat khibgi thodok to madri da india ki prime minister narendra modi amit shah adigi ate mayam makhoi loina tumina lekhimne karem ta har khidramne aduna aikhoina aina he haijabalei ana terrorism habaki thongse terrorism habse india ki leriba leaderships makhoi hojki prime minister narendra modi amit shah amadi ate magi cabinet makhoi ki maga loinariba party asgi luching masing chu haibatare ne makhoi ki meeting da tong khaidok paraba kang kana tongan category class khaidok paraba aga terrorism je class makhal khaidok paraba makhoi meeting da aduna asumagi potsi lei aduna aswais da nungai ta popok se akhoi ki manipur ki miyam haibse tampak ki miyam haitare ne hojikti akhoi maitai maru ina haitare ne amayam na nungai ta popok se aisu chap manana poi haitare saida akhoi ke su lotninga lete aduna mahaki asumba yamna karhani makhoina smaina asumba thogongdana nahan gi trong lobgi thodokdana tumina lei makhoi karim da harpa lete adagi siang hairabadi masi subna ki bjp nda ki maki partner party political party singdo
adu khatu nati Congress zidi gi thodok ta su yam minung shi leitana family amagi mioi taru do su anga tikle bu yauna adu hat ki bu matam na su jamana na ngasi angang hali sidana tan mamang su hat ki matam su wafam mani mangang sa adu ne hojik ta su aina su antum hapetang panjagri bedoni aduna ngasagi NDA gi partner oriba party sing se makhoi khakta su natte opposition oina leriba kangbu sing makhoi se Congress hagera adiki Communist Party left party sing hagera makhoi june left party sing su atumangai Congress su atumangai makhoi gi mityeng su ne moi su makhoi kok ai haitare kok ai mid shep haitare mid shep mityeng na makhoi na akhoi Manipur thoi ba thok dok sing sida yenge ba mase Congress su ne ba Congress tawi left party kampu dis adum tori bani left party ki makhoi ki lusing ba amat ngasi phawda Manipur da thole ba thok wa thok se sigi 23 ki 2023 ki May 3 dagi haurakhi ba irang se kamdang haurakhi ba na hab sigi masigi akhoi ki keno se wari se origin se makhoi khangde ba moi khangna ba khona de ba ada makhoi da akhoi pawdam san ba moi da flatter to ba makhoi da whisper to san ba makhoi da semjin sajin ba doctor to ba wari mayam ama listen ba makhoi atum kangbu ngasai ki kan mayam se asina listen ki ba wari da makhoi se complete makhoi convince to ka leida ba tung na to ba atum ba party oye ba Congress suni left party sing suni aduna ngasai ki Rahul Gandhi na ngarang nahan ki akhoi trong law ki thok thok to madudai to condemn to yan hai ba ma ki expose to ma yawe ba but adugi kenu du ta terrorism adu adakai to kaimda haide ba karimta palakte ba ahing nongyai da imung amada nungai na tumjari ba mama machaki kada rocket bomb capsule hairaga heartbeat ki thokdok adubu quite most akhoi ki terrible atugi heinous barbaric brutal adu magi makhal ki terrorism ki thone have se Rahul Gandhi ki mityeng dagi magi wakhal dagi nanthokhi bidong na tawaya ba mangsa aduna asigi thonga se akhoi masisu yade yaningde adagi asi hargati kanoda mahak thunati magi party branch Manipur da leriba akhoi gi Manipur Pradesh Congress Committee haina leriba MPCC haise masigi leadership as makhoi suni cha bani makhoi su adu mangai makhoi ki maru ibu office bearer sing su adu mangai